Lakhipur online putok saba August ki tang kuni thoi irai numit ki Khomjinba Pao tabirase ahan bada maroi papao Assam da chahi tara nipan ki mathak ki miyoi singda lakdiba October tha sidagi lengakna anoba Aadhaar card piraroi Kuntra mari suba Manipuri lon numit puning singduna thorom pangthok na kibagi pao makhatana lakli Facebook literary group ko hatina saireng amasung wari macha hidana bagi mana phanglaba singiming lauthokre RK mission asilang duna RK leiren sana ningsing mana September ki tang ahumda lanthoklagani amasung Jiribam da chathariba kang tournament ngasi SAYCB sorogating biga Yawol A Champanagar ka sanaragani Hauzik mapungoi papau tabirase Rajya sigi chahi tara nipan mathaki miyoi singda lakliba October tha sidagi lengakna anoba Aadhaar card piraroi hairi Guwahati da ngarang pangthokiba cabinet mifamgi matungda Mukhyamantri Dr. Himanta Biswa Sarmana Paumi Singda Wapamasi Phongdokhibani Adumainamak Schedule Caste Schedule Tribe amadi T Tribe ki miyoi singi oinadi anoba niyom asigi manung chaloi haina mahakna makhata khe Mukhyamantri Sarmana Aadhaar card leitriba miyoi singda lakliba September tha asigi manungda apply taunaba khangankhe aduga Aadhaar card laudaba yadaba tangai phadaba leirabadi district commissioner gi ayaba lauduna Aadhaar card apply toba yagani haina mahakna phongdokhe Rajya sida ain kaina changsilakpa miyoi sing thingnana bagi damak thorang asi lokhatkibani haina mahakna phongdokhe ain kaina changsilakpa miyoi singna Assam da Aadhaar card ke khudongchaba laudana bagi damak Assam cabinet na warepasi lokhibani haina pawasina makhatari 18 বছৰৰ ওপৰত কোনো নাগৰিকে অসমত আধাৰ কাৰ্ড নাপাব যিসকলে ইতিমধ্যে আধাৰ কাৰ্ড লোৱা নাই সেপ্টেম্বৰ মাহত তেওঁলোকে আবেদন কৰক আমি এমাহৰ কাৰণে উইন্ডো এটা খোলা ৰাখিম দ্বিতীয়তে এসটি এসসি আৰু টি গাৰ্ডেনৰ কাৰণে এই উইন্ডোটো এবছৰৰ কাৰণে খোলা থাকিব আৰু ইয়াৰ পিছতো সময়সীমা পাৰ হৈ যোৱাৰ পিছতো যদি ৰেয়াৰেষ্ট অফ দা ৰেয়াৰ কেছত কোনোবা মানুহে আবেদন কৰে এসডিসি বা সার্কেল অফিসারে দিব নোৱাৰিব অকল ডিসিয়ে দিব পাৰিব ডিসিয়ে দিয়াৰ আগতে এসবি ৰিপোৰ্ট ফৰেনাৰ্ছ ট্ৰিব্যুনেল ৰিপোৰ্ট গুটেইখিনি সংগ্ৰহ কৰিহে ডিসিয়ে দিব পাৰিব Manipuri lonbu Bharat Sangvidhan gi nipan suba schedule da chankiba August ki tang kun lising amaga chamapan marputara nithoi numida sipuning singduna Tripura da numini ni chubna Manipuri language day pangthokre Tripura lenga ki Directorate of Kokborok and Other Minority Language na sinduna Agartala gi Nazrul Kala Khetra da August ki tang kun da pangthokiba thoramda Manipuri Sahitya Parishad Imphal gi President Longjam Joychandrana athoiba mithunglen oiduna haudokhe Thoramadu Directorate of Kokborok and Other Minority Languages ki Director Anandahari Jamatiana Thoram Mapu Oiraga Manipuri Language Advisory Committee ki Vice Chairman T.S. Nil Kumar Manipuri Sahitya Parishad Tripura ki President Langwanjam Bir Mongol amasung Assam gi Aiba L Manglebana Guest of Honor oina sarukjakhi masigi mamangda yaifa kongset amasu pangthokhi Nazrul Kala Khetra da pangthoki ba tharomadu Khetre Mayu Madhabi amasung mahaki kangbu sayo isaina hodokhe Loisangi Deputy Director Saiba Sachina Taramna upagi warol pikhe saknai raba miyoi maribu thoromasida ikai khumnakhe thoromga mari lainana Sankirtan ICFAI University amadi Tripura gi artist singna nat ki oibe thorom utkhe nini chupna pangthoki ba thoromgi makha chatharakpa August ki tang kunma thoida Bhagat Singh Yuba Awaz Auditorium da L Kumar na moderator oiraga pangthokiba symposium da L Joychandra Y Hemanta Muhammad Ismail Mia L Mangleba S Khelamohon W Bramongol sarukjakhi aroibada Sahitya Academy New Delhi ki Manipuri Advisory Board ki member Koisnam Birolana moderator oiraga Kabi Samilanda Kabi Kuntrana sarukjakhi haina Agartala dagi phangba pawasina hairi
Manipuri Sahitya Parishad Assam Kamrup District Committee na Dispur branch amadi Rajbari branch aniga khusamraduna kuntramari suba Manipuri language de Guwahati Ganeshguri dalaiba GMSO Multipurpose Community Hall da mapung phana pangthokre. Kamrup District Committee KDC gi Vice President Wahengbam Helen Sanana ayuki pung mapan taba matamda Parishad ki firal singkhatke. Matungda KDC gi Vice President Yangkhom Upendrana luchingduna Manipuri lonbu nipan suba schedule da channana bahonabada awaba kaya khangkiba imarol ki damak kathokiba layoi khraba thawai singi maphamda miyamna leisu katuna ikai khumrajake. Matungda pangthokiba aphongba mifamda KDC gi BP Wahengbam Helen Sanana mifamapu Dr. Ngangom Bijoy Kumar Retired Director Silkborg Ministry of Textiles Government of India na Chief Guest oina Dais Teleng Sinki loinana Guest of Honor Singda Laisram Hemanta President Guwahati Manipuri Social Organization Khetrimim Jiten Vice Chairman Manipuri Development Council Ngasipam Sanahal President Olasa Manipuri Students Union Hairiba Oja Singasina Dais Teleng Sinki Chief Guest na Maira Chukat Piduna Aphongba Mifam adu haudoklaba matungda Manipuri Bosti Maira Paibi Women's Association na Sayo Isai Lantok Piki matungda Yangkhom Upendrana Welcome Address Thambiki amadi Thoromasigi Wahaudok oina Keynote Speech KDC gi Executive Member Professor Laisram Gyanendra na Piki loinana akhanaba wangang loising Dr. Hidam Dolen Leisungbam Raskishore Ngangom Baladev Colonel Tezmani Kabrabam Joy Kumar na chingba oja sing amadi Dais Tapham ki oja sing na Manipuri lon ga mari lainaba tongan ba hiram kaya da wafam kaya thambiki 8 schedule da chalaba Manipuri lon asi classical language ki thakta channabasu aikoi mayam punna honaminasi haiba wakhalon phongdokna ke numidasi gi thoromasi bu conduct taukiba KDC gi Secretary Thongratabam Gaurav Sharmana Vote of Thanks piraba matungda mifam mapuna open session da duluisin ki matungda Saireng Saidinaba ki tharomama Naurem Amuyaima Sahitya Bhushan na Saidin Puren oiduna pangthokiba ga loinana numidasi gi thoram chinglem na loisin ki Kuntramari suba Manipuri lon gi numit lising aniga kunmanga Bir Tikendrajit Memorial Club Jarul Tola amasung Jarul Tola Khunjau Maira Paibilup na punna silangtuna Jarul Tola Khunjau Mamang Lekai Hari Mandir Mandopta Chinglem na pangthokre Jati gi phiral amasung Meitei Salai Taret ki phiral singkhalabagi matungda Maira Chokatuna Thoromadu haudoklaba matung lon gi damak honabiki ba kudingmaki maphamda ikai khumna botke Bir Tikendrajit Memorial Club ki President Tongram Ajit na mifam mapoidana pangthokiba thoramda Thaunaujam Monindrana thoiba mitunglen oina saruk yakhe Thauramda Bir Tikendrajit Memorial Club ki Chief Advisor RK Birensana Sesri Manipuri High School Borkholagi Potharaba Head Teacher Usam Ranjit Raja Govinda Chandra Memorial High School Borkholagi Potharaba Oza Haurambam Sonamoni Assam Police Tagi Potharaba ASI Pandamayum Mani Sharma Jarul Tola Khunjau Mairaluk ki Chief Advisor Pandamayum Bijoli Sharma Khunjau Mairaluk ki Vice President Iromongbi Ramani Khunjau Mairaluk ki Vice President Okramongbi Madhupati MDC ki Member Yalangbam Ongbi Rina Debina Phamba ki Leiteng Oibiki Thauramadu Club asigi General Secretary Thoksom Prabir amasung Khunjau Mairaluk ki General Secretary Thaunaujam Ongbi Rabinana program conduct tobiki Thauramga mari leinana degree amadi master degree loikraba mahiroi 19 gi maphamda mana mathum piduna pukning thawatki mitei mayek ki maramda Thoksom Ongbi Ranjita Usam Ongbi Ranjana amasung Songthamongbi Baisalina wafam khara thambiki Lakhipur Court District ki manung chanbada Rupai Balida Laurembam Ibungogi Sangaida Community Coordination Committee Assam amasung Rupai Bali Maira Paibilup anina silangduna Ningomam Rajitna Thoromapu oiduna Kuntramari suba Manipuri lon numit pangthokre Thoromga mari leinana Oja Singh Social Activist Maira Paibi Singbu ikai khumnaki Thauramda Committee asigi Advisor N. Lukesor Muhammad Damakhan L. Bilasini S. Sanatombi Suraya Begum Sultan Nesana chingba miyosingna dais tapamki Lisinganiga kunmangada Manipuri Sahitya Parishad Assamgi mana phangkiba Ningomam Modon Babu Kasar District ki Manipuri Sahitya Parishad Assam ki President Y. Prapullo Silchar Masagi President Rajen Social Activist Somarendra
W Harimohon, S Kunamon, Pemolota, A Sanahan Minaching Mio Singda, Lingyan Fikutul Tamdunai Kai Kumnaki, Thoramda Wangangloi Singna, Aikoi Kuding Magna, Horagliba Angang Singbu, Mitelon Tamalasi Hibawapam Pongdongnaki, Tongnazam Tonsing Amadi Arambam Ibungomachana, Welcome Address Amadi Keynote Address Aduga, Sapam Sarat Mitei Amasung, Maibam Rajuna, Program Conduct Obiki. Facebook Literary Group Kawatina Sairengi Irenbung Amasung Wari Masagi Taibangna Malim Gitakta Saireng Amasung Wari Macha online da Hidana Bagi Marirak Suba Oina Kumsi Lisinganiga Kunmanga gi result October gi Kunda Manipuri Lon Numit ka Mari Leinana Mana Phanglaba Singi Minglaw Thokre Irenbung Poetry Mana Phangkiba Aiba Singdi Mang Olaba Manglaiba ki Aiba Hidam Dolen Chaithengi Aiba Hasan Sana Moijing Mayum Amasung Phamsenare Kangleipung Saireng asigi aiba Thongnawjam Brojendrani aduga wari machada TH Romarani Yambemgi nungsi wari amadi Lamabam Birendragi Sangom Yonbigi machado hairiba wari macha ani sida Sinam Tonubabu Short Story Award Lisinganiga Kunmanga amadi Thongnawjam Dhanabati Jati Short Story Award Lisinganiga Kunmanga lanthokre Mana sing asida citation ga loinana lupa lising amamam yauri handak sairengi jury member oikiba oja singdi Laisram Taranikanta Nahakpam Aruna Birendrajit Naurem amasung Lairen Lakpam Shruti Kumarni aduga wari machagi jury oibikibana Ketrimaim Subadani amasung Naurem Amuyaimani Rajkumar Mission Awang Potsambam Imphal West na senduna RK Lairen Sana Ningsing Mana Lanthokpa amasung Saireng Saidinaba Imphal gi Manipur Press Club ki Loktak Holda Lagliba September ki tang ahumda pangthoklagani Thauramda Imphal West Jila Parishad ki Chairperson Dr. Laisram Bobby Devi na Chief Guest Hanagi Awang Potsambam High School ki Assistant Teacher amasung Actor RK Nimai Chana President Maisnam Mangi Chairman Potsambam Gram Panchayat International Speaker amasung Director Kasam Training Academy Imphal Dr. Herojit Khwarakpam Loinana DM University ki HOD Dr. Oinam Tombana Guest of Honor Oina Sarugyagani Mana asi Laikidraba Rajkumar Lairen Sana ki macha masu sing amadi imung manungna kachabani Thauramda Mana Phangadaba Singdi Sankirtan Pungda Chingmairong dagi Namairakpam Manglem Babu Arang Phamda Awang Posangbam dagi Kongkham Ibomcha Awang Wabagai dagi Yumkhaibam Ibomcha amasung Awang Wabagai dagi Sagolsem Iboyama asini Mana sing asida Lengyan citation amadi sel ki mana yauri Tharung ki ani suba sarukta Rup Mahal Theater ki director Loitongbam Brajamohonna Saidin Puren oibiduna Kabi Nipuna Saireng Saidinakani hairi Indian National Development Inclusive Alliance INDIA na Laibakasi ki Vice President ki mirep oina Supreme Court ki Judge oiramba B Sudarshan Reddy ngarang Sangsad Bhavan da mahaki mirep se pisinkhre mirep se pisin bagi thoramda Congress President Mallikarjun Kharge Congress ki luchingbi Sonia Gandhi NCP की लुचिंगबा शरद पवार समाजवादी पार्टी की लुचिंगबा राम गोपाल यादव DMK की लुचिंगबा तिरुसी सिवा अमसुंग TMC की लुचिंगबी शताब्दी राय का लोइनना मसक नाइबा मियोय कया थोरमदा सरुक जाखे मसिगी ममांगदा श्री बी सुदर्शन रेड्डीना संसद भवन की प्रेरणा स्थलदा जाति की मपा महात्मा गांधी की मितमदा लैसुकटखे अमदी लैबाक निंगतम इहोगी मरोइबा लुचिंगबसिंगी मफमदसु इकाई खुमनबा उठखे मिरेपचे सिंग ngasi scrutiny tawgani mirepche lokthokpagi aroiba numit August ki tang 15 ni lakliba September ki 8 da Vice President ki mikhal pangthokani District Kang Association Jiribam na senduna Babupara gi Lamlen Community Hall Kangsengda Jiribam Kasar amadi Hailakanti ki Kangkut kun mathoina sarugyaduna sanariba taramanga suba late RK Lalasana Memorial Mixed Kang Tournament lisingani ke kunmanga ki ngarang sanakiba preliminary league round match da MNCA ningthembamna LECB Babuparabu Panjal Taruk Manga da maithiba pikre Mesasi ke Manglembana umpire aduga H Inau Pisakna scorer oibiki tournament asigi ngasi nungtilpung amataba matamda SAYCB Sorogating Biga Yawol A Champanagar ka sanargani Energy Healing Center Rongkoda computer ki matina
अनौबा मदी अरीबा अनाबसिंगो कंप्यूटर की मतेंगा लायों खंगदोक्तुना लायंगबा हौसरे कंप्यूटर की मतेंगा मखल मखागी अनाबसिंगी रिपोर्ट लौथोक्तुना हक्चांगी अवात मचल कया मेनखननबा अमदी सप्लीमेंट पीदुना नेचुरोपैथी अमदी मैग्नेटोथेरापी ना लायंग बजारगनी मरुओइना नुपीगी लैनासिंग ई वाटपा अंगांग खाउगी लैना अंगांग ओइदबा नुपासिंगी फंबी सोनबगी लैना प्रोस्टेट ग्लैंड चाउथोक्पा किडनी अमदी इसिंग मरीगी अनाबा नुंग लैबा साइनस डायबिटीज बीपी स्ट्रोक पैरालाइसिस नर्व अमदी ब्रेन की अनाबा ख्वांग नाबा खुतांग चिप्पा स्पॉन्डिलाइटिस फई चिंगबा लिवर अमदी चखाउगी अनाबा पाइल्स वाखल की अनाबा तुम्बा यादबा सोर चिंबगी लैना सिने चिंबा लायंग यारगनी लोइना मतम सांग हु चेंब हिदाक चारकपदगी साइड इफेक्ट अमदी ईदा हु चेंब टॉक्सिन लैरपा ई वाटपगी अनाबा कोकनबा अमदी स्टीम बाथ की खुदोंगचाबा लेजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लैरिबा एनर्जी हीलिंग सेंटर दा ngasimak लेंगसिंबिरबु मांगजोंगना अपॉइंटमेंट की दमक मोबाइल नंबर 9395-732-456 नंबर असिदा कॉल तौबिरनबा खंगजरी विकासी एग्रो प्रोड्यूसर कंपनी लिमिटेड सिंगिरबोन कासारना पुथोकपा लमदम असिगे लैहाउदगी थोकपा चेंग रंजित अमदी चेंगी यामना चिंगबा लखीपुर फुलरतोल पोइलापुल अमसुंग सिलचरदा कंडीशन खरगी मखादा अदोमगी युम डिलीवरी पीनबगी खुदोंगचाबा थमजरी खुदोंगचाबा सिलौनबगी दमक मोबाइल नंबर 9613853127 नत्रगा 9435405527 नंबर असिदा ऑर्डर तौबीबा यारगनी अदोमना लैबीबा चेंग असिना लौमी सिंगी संदान लंबी ओइबता नतना समाज असिगी सेनमिटलोंदसु चाउना मतेंग ओइरगनी हाइबगी थाजबा थमजरी पाउजेंजरीबा विकासी एग्रो प्रोड्यूसर कंपनी लिमिटेड सिंगिरबोन कासार लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदि शेयर तौबियु अमदि हौजिक फावबा चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखन्ना आसामदा चही 19 की मथक की मियोइसिंगदा लाक्लिबा अक्टोबर था सिदगी लेंगाकना अनोबा आधार कार्ड पीररोय कुंथ्रामरी सुबह मणिपुरी लोन नुमित पुनिंगसिंगदुना थौरम पांथोकनाखिबगी पाव मखाताना लाक्ली फेसबुक लिटरेरी ग्रुप कहाटिना सैरेंग अमसुंग वारी मचा हिदानबगी मना फंगलबा सिंगिमिंग लाउथोखरे आरके मिशन असिलांगदुना आरके लेरेंसना निंगसिंग मना सेप्टेम्बर की तांग अहुमदा लांथोकलगनी अमसुंग जिरीबामदा चथरिबा कांग टूर्नामेंट ngasi SAYCB सरोगतिंग बिगा यावल ए चंपानगर का सानरगनी लखीपुर ऑनलाइन चैनल की पाव अगस्त की तांग कुनी थोय इराय निमित की खोमजिंबा पाव ताबिरसे